Leibak Asigi city chani GIS master plan gi Khangatlakpada Imphal Yaore. Leibak Asigi oina city chani geographic information system GIS master plan gi Khangatlakpada. Miyoi lak amagi mathakta leiba Simla amasung Imphal city Yaore. Haidiba plan asi central government na paikhatpa Atal Mission for Rejuvenation and Urban Transformation Amrut mission gi makhada paikhat kadabane. Central government haidiba khongthang asi laukthokringai mangoi na mamang thada Supreme Court na Himachal Pradesh ta GIS master plan asiga mari leina Simla development plan asi paikhanaba khangan ba leikhrabane. Mamang sahi 2023 gi March thada Manipur government ki maikaidagi ising ichaw yamna toina mayong nariba Imphal city asida masagi oiba GIS master plan ama paikhalagani haina phongdok pasu leikhrabane. Adumak pung asi central government na Leibak asigi oina miyoi lak amagi mathakta leiba chane Class 1 city Khangatuna GIS master plan asi paikhanaba lauthokibada Simla amasung Imphal city asi yawrakhibane. Ahanbagi oina GIS base master plan asi sem sabada city sing asigi infrastructure amasung utility servicing asi ningthina mapping tawduna verify tawbagi phibam sing yawre. Center na paikhat kadoriba GIS master plan asi central government na paikhatpa Atal Mission for Rejuvenation and Urban Transformation Amrut mission gi makhada paikhat kadabane. Haidiba thorang asi ahanba sahi manga gi oina 2015 da launch tawkhibane. Masigi matung atopa sahi manga amagi oina 2021 da Amrut 2.0 launch tawkhe. Haidiba mission sing asigi makhada Leibak asigi city lising amada GIS base master plan asi prepare tawgadabane. Haidiba khongthang asi lakadoriba sahi kun asigi manungda city sing asigi oirakadaba development ge vision document ama semduna thabak paikhat kadabane. Loina na city sing aduda fangliba resource amasung mathau taba project sing aduda yumpham oiraga development sing paikhan anabagi planning regulation ama thamna bohona bane. Regulation asi haidiba city sing asida lam sizinaba building construction transportation gi planning sing semgatpa green space semgatpa amasung economic development sing paikhat pagi wafam sing yaure.